ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯦꯄꯥꯛ ꯇꯀ꯭ꯔꯣ ꯍꯥꯏꯔꯤꯕ ꯃꯁꯥꯟꯅ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯍꯧꯒꯠꯂꯛꯏꯕ ꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯅ ꯑꯃ ꯂꯩ꯫ ꯏꯟꯇꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ, ꯅꯦꯁꯅꯦꯜ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯥꯏꯅ ꯃꯊꯪ ꯊꯥꯛ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯁꯕ ꯖꯨꯅꯤꯌꯔ, ꯖꯨꯅꯤꯌꯔ ꯑꯃꯗꯤ ꯁꯤꯅꯤꯌꯔ ꯍꯥꯏꯅ ꯑꯉꯥꯡꯁꯤꯡꯁꯨ ꯑꯁꯤꯒ ꯑꯩꯈꯣꯏ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯁꯤꯒ ꯂꯩ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ 37 ꯅꯦꯁꯅꯦꯜ ꯒꯦꯝ ꯃꯥꯔꯒꯥꯎꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯅ ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯕ꯭ꯔꯣꯟꯖ ꯃꯦꯗꯜ ꯐꯪꯉꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯁꯛ ꯈꯪꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯊꯥ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯖꯣꯕ ꯑꯃꯃꯝ ꯄꯤꯅꯤ ꯍꯥꯏꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯎꯊꯣꯛꯄꯁꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩ ꯃꯣꯕꯥꯏꯜꯗ ꯌꯥꯎꯖꯔꯤ꯫ ꯑꯗꯣ ꯃꯣꯏꯒꯤ ꯗꯦꯠ ꯑꯃ ꯊꯥꯗꯔꯛꯑꯒ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯃꯣꯏꯒꯤ ꯖꯣꯕ ꯑꯃꯃꯝ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏꯅ 37 ꯅꯦꯁꯅꯦꯜ ꯒꯦꯝꯗ ꯑꯩꯈꯣꯏꯅ ꯁꯥꯟꯅꯔꯨꯔꯒ ꯐꯦꯗꯔꯦꯁꯟꯒꯤ ꯀꯥꯡꯕꯨꯅ ꯎꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯅꯨꯄꯤ ꯒ꯭ꯔꯨꯞꯇ ꯑꯩꯈꯣꯏꯒꯤ ꯀꯣꯆ ꯑꯣꯏꯅ ꯈꯟꯕꯤꯔꯛꯑꯦ꯫ ꯑꯗꯨꯒ ꯑꯁꯥꯝꯒꯤ ꯁꯥꯟꯅꯔꯣꯏ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣ ꯑꯃꯔꯖꯤꯠ ꯍꯥꯏꯅ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯁꯦꯂꯦꯛꯁꯟ ꯇꯧꯔꯒ 5 ꯀꯩꯅꯣꯒꯤ ꯑꯦꯁꯤꯌꯥꯟ ꯁꯦꯄꯥꯛ ꯇꯀ꯭ꯔꯣ ꯀꯣ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯦꯂꯦꯛꯁꯟ ꯇꯧꯔꯛꯄꯗꯒꯤ ꯁꯤ ꯃꯐꯝꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯑꯗꯒꯤ ꯗꯤꯜꯂꯤꯗꯒꯤꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯁꯥꯝꯁꯤꯒꯤ ꯑꯣꯏꯅ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯒꯤ ꯁꯦꯂꯦꯛꯁꯟ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯒ ꯂꯥꯏꯕꯛꯅꯁꯨ ꯐꯔꯤꯕ ꯑꯩꯈꯣꯏ 37 ꯅꯦꯁꯅꯦꯜ ꯒꯦꯝꯗꯒꯤ ꯉꯝꯃꯦꯅ ꯍꯔꯥꯎꯗꯅ ꯂꯩꯔꯒ ꯑꯃꯨꯛꯀ ꯅꯪꯖꯟꯗꯅ ꯑꯃꯨꯛꯀ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯃꯇꯣꯝꯇ ꯑꯁꯥꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯏꯚꯦꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯔꯦꯒꯨ ꯍꯥꯏꯅ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯂꯩꯕꯁꯤꯗ ꯇꯤꯝꯗꯁꯨ ꯒꯣꯜ ꯂꯧꯔꯦ, ꯑꯗꯒꯤ ꯔꯦꯒꯨꯗꯁꯨ ꯑꯩꯈꯣꯏ ꯒꯣꯜ ꯂꯧꯔꯦ꯫ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯜ ꯀꯜꯆꯔ ꯁꯦꯄꯥꯛ ꯇꯀ꯭ꯔꯣ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯅꯨꯄꯤ 2 ꯅꯨꯄꯥ 3 ꯃꯈꯣꯏ ꯃꯤ ꯑꯣꯏꯔꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯩꯈꯣꯏꯅ ꯍꯣꯏ ꯌꯦꯡꯒꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯁꯤꯒꯤ ꯊꯥꯛ ꯌꯧꯅꯕꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯒꯠꯂꯛꯄꯅꯤ꯫ ꯑꯩꯈꯣꯏ ꯃꯊꯪ ꯁꯦꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨꯃꯊꯪ ꯁꯦꯝꯒꯅꯤ꯫ ꯑꯩꯈꯣই ꯑꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯋꯥ ꯃꯩꯁꯥ ꯇꯥꯗꯕꯁꯨ ꯅꯠꯇꯦ, ꯇꯥꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯗꯤ ꯑꯩꯒꯤ ꯏꯆꯥ ꯈꯪꯗꯦ, ꯃꯤꯒꯤ ꯏꯆꯥ ꯈꯪꯗꯦ, ꯑꯇꯣꯞꯄꯒꯤ ꯈꯪꯗꯦ, ꯑꯁꯥꯝꯒꯤ ꯑꯣꯏꯅ ꯍꯧꯒꯠꯂꯛꯏꯕ ꯑꯉꯥꯡ ꯐꯖꯒꯗꯕ ꯑꯉꯥꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯄꯥꯎꯖꯔꯒ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯅ ꯊꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯖꯤꯌꯟꯁꯤꯡꯅꯁꯨ ꯀꯥꯎꯕꯤꯗꯕ ꯐꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯇꯅ ꯀꯟꯅ ꯇꯧꯔꯤ꯫ ꯑꯗꯨꯒ ꯇꯨꯡꯗ ꯑꯉꯥꯡꯁꯤꯡꯁꯦ ꯍꯜꯂꯛꯄ ꯃꯇꯝꯗ ꯒꯥꯔꯖꯤꯌꯟꯁꯤꯡꯅꯁꯨ ꯑꯉꯥꯡꯁꯤꯡꯁꯦ ꯄꯥꯟꯅꯗꯅ ꯀꯔꯤ ꯄꯤꯖꯅꯤ, ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯃꯛꯇꯁꯨ ꯒꯥꯔꯖꯤꯌꯟꯁꯤꯡꯗ ꯌꯦꯡꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯊꯪ ꯑꯗꯨ ꯃꯈꯣꯏꯗ ꯁꯥꯟꯅꯕꯇ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯁꯥꯟꯅꯕ ꯏꯂꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯑꯁꯤ ꯇꯧꯍꯟꯕꯤꯔꯣ ꯒꯥꯔꯖꯤꯌꯟꯅꯁꯨ꯫ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯥꯗ ꯐꯤꯜꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯄꯥꯟꯅꯗꯅ ꯍꯥꯏꯗꯤ ꯄꯔꯐꯣꯔꯃꯦꯟꯁ ꯂꯩꯅꯕ ꯍꯣꯠꯅꯗꯅ ꯑꯩꯈꯣꯏ ꯇꯧꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯀꯣꯏꯊꯣꯛꯑꯦ, ꯑꯗꯨꯕꯨ ꯈꯤꯇꯪ ꯈꯪꯍꯟꯅꯤꯡꯗꯅ ꯇꯧꯖꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯤ ꯑꯃꯔꯖꯤꯠꯀꯤ ꯋꯥꯐꯝꯁꯤꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯊꯥꯒꯠꯄꯅ ꯅꯦꯝꯍꯧꯔꯅꯤ, ꯑꯗꯒꯤ ꯃꯥꯅ ꯑꯃꯨꯛ ꯋꯥꯡꯈ꯭ꯔꯅꯤ ꯀꯣ꯫ ꯀꯣꯆ ꯑꯣꯏꯅ ꯆꯠꯂꯨꯕ ꯑꯩꯈꯣꯏꯒꯤ ꯕꯤꯗꯨꯃꯨꯈꯤ ꯃꯥꯒꯤ ꯄꯣꯖꯤꯁꯟ ꯑꯝꯇ ꯂꯤꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯀꯜꯆꯔ ꯁꯦꯄꯥꯛ ꯇꯀ꯭ꯔꯣꯒꯤ ꯀꯣꯆ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯁꯦ ꯃꯌꯨꯝ ꯃꯀꯩꯁꯤ ꯑꯩꯈꯣꯏꯒꯤ ꯍꯩꯂꯥꯀꯥꯟꯗꯤꯗ ꯄꯥꯟꯕꯅꯤ꯫ ꯃꯥꯒꯤ ꯌꯨꯝꯗꯤ ꯕꯦꯂꯥꯀꯥꯟꯗꯤ ꯄꯥꯔꯠ 2 ꯃꯦ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗꯒꯤ
mana jumsi ada pan manina pare nang elakan dida osoina leiro nang punan leiro ay nama elakan di pubeli asim maki magi wakan londi akoi ma busisu magi ide jauh magi bagi orang kasar sepak takraw sama masih ini hukum kita ni masuk atau magi polisi atau aina iloi loi benda amal ketang akoi di orang kasar sepak takraw di nomor pesida akoi di pria kibi masuk akoi di haingai ni tanah wangre adegi mama sasu sotore adegi adugi he matang sida akoi di o amarjit aina masih ikan semua dana akoi ju aisu tegano bangeng tahodre kami adegi pegasan direction center pemina adu aina masih bolore magi dapat di asibok di akoi na isusna akoi na thangat pirame ada di musik mama tonta je akoi na thadu wasu magi siro Egunada magi jogo basu pange, payu mice su pange. Aku esok isu mice jauh pange. Lalu malam magi pensida, bagi masih awak pa amat lagi main musajida. Sakta kanti ko, haja biar bisa begini menungguina. Adu lagi sana pada kanti, disiplin kanti. Pulang makar magi musajida awak pa lagi aduna magi pusigi dah makar. Matunggal lagada pamagi pusigi damakta pusi nung sang nungai jai pana pana bagi damakta ekoi aksagi magi degi amadi ai vice president nama koi nama bu board isen Ujai sijau ke hai oh magi thona se ujai sijau ai na ja chawo hai oh hai di maun da sana ning magi thona ihun se pi yang na hat nei ro ase ngasi ki wari na ke jamne da chei kunri mama ki wari aduna hauji ma koso na chakure war biswana oja bidu ki ngatam niam da awan mai suru pautam ri wai na no chali Nasi tindiri baik mai tem amati leda api di aksagi ul kasar sepak takraw ki association ki pham pubiri ba mingmaya panjal ka agar arke sanahan amati pidi ozana pasandra amati ozara siso matam sang na wazara laba akoi sepak takraw ki masana sikimi hunda thawai hangsang yauna sana ni konbo masai ojaba kaya lang thoga sepak takraw hai ba masana sika apiki maiti ki samasi sana ba ina event iga sunara ba masana ni khalaga sana ru kaya nipa amati nubi awang ba thak ka pukhat ki hai na thorang jar ba wajar ba ojan sing su ahan ba ko mun pron jari aduga ngasi ki mayam asin ba kai tok jarga akhoi bo harau tayamna medel sana gi medel takwana South Asian game lagi mai pakan lagi hai na kopi lagi ba mai ben so awa ba kaya kai thoga chin ba kaya kai thoga obi ba mai ben so ko mun pron jari ngasi mai ba tan ban ngasi da ayah ko wahai kra mayam na thunduk pi hai na tan jama bi bi da ta adu ki mati mai ba thongje aina ngasi sepak takraw hai ba masana sigi awan mai kaya man li ga da ba ko da ga di li da ba su ba nai ro aduga oza singa mamang thangta hai bi fi ba de awa ba kaya ma li da ba khang ba kaya ro ngasi tangga mere law ga la ko si ga sana gi ta kaman phang hai bi asi di mati sida awa ba kaya do kai ka thoga ngai ba sna mangun na ga thundu ki ba mayam na su ya ki su pejam apin ba ko aduga awa ba ki hai ro ga di ol ka sa se ba ta corona sana ba masana si ko pasi 1999 ni national ke manipur da ai han hala ihak su participate ojari ai hauji ba ol asami ko se na pujari pasi 2014 ni pujari pani sana jara kara 1998 ni hojari se bakta kurase yang isama na hila kan de yum panjar ga so ol asami se bakta kuri ya duti amadi pa ko kan de so ki de hai na wana ai su hona jare aduga ai ni tikla ba angang pugna sa saraki mayam ma
जर्नी क्या आसाम को भी ना अभी जंक्शन फिर को वाला का चाब थुप क्या प्रॉब्लम क्या जर्नी दा रिजर्वेशन फंड क्या अवाब क्या मनंजरी अदुसु अवाब क्या खाग लो मतुंदा से हाका को हाई लो मसाला से इसागी ई द चूख बगाने मुहोम लो मतुंदसु अदुमक थोड़ा दिने अदुमक थोड़ा की अदुगा नसी आइना इंटरनेशनल लेवल दा गोल्ड मेडल मरी लौजरे अदुगा नसी प्रिया अमदी इहान हाना अबेगी इहान हान ममांग लगता इंटरनेशनल लेवल दा मयाम मत होके अदुगी मतुंदा अबेगी से पाटा को हाई लो मसाला से मैरा से मुत्ते तौरबदा जिंखलकदगी हौजिक नौ नमैराम से खंगा नालकदा ए प्रिया अमदी अमरजी कोइना मांगोइना नाक्सरपसिदा या इसामा को समसु आई थवाई चांजावना अगांग सिसु डिसिप्लिन अमगी मखादा याम कना रिस्पेक्ट लेना सानजरपनि मखोयनि बिसु थागसरि अदुगा सेपाक्ता कोरो हाइरिबा मसाला असिदा अगांग गार्जेन मयाम दा करि बमते सु फंदोतनि करि हाइबदि अखोइगिदि अवाबा मसा ngata oibania dai ki problem su leitaba nate aduga yumgi khudong chada su leitaba nate adu pura masu mama odi kya na awaba kya phumuk tana masa ba mamanga thana ba punajarakda wajara ko pura kusu mama odi kya busu kai thuna buseli aduga agam singi dis sano ba hai basidi discipline ha basidi yakna mathomi aduna awam ba le da ka ba ni da discipline ma da dai ki su jam da ka oi asi mama ko wi kya busu phumuk tani asi haiga ami all kasar se bakta kona yai sore